Lamdam asida Tangdu Leitaba Hanjillaknaba PR Thamlakpadi Oiroi PR gi Marumda Aronba Wapham khara Yaobra haibasi Chingnadaba Ngamde haina MPCC gi Chief Spokesperson Hareshwar Goshwami na phongdokhre Imphal gi BT Road te leiba Congress Bhavan da pangthokhiba paugi mifam amada Wapham asi phongdokladuna mahakna makhatana hai Haujik Center na Manipur da PR thamjillakliba asi mamangai British colonial rule matamda chalairamba carrot and stick policy aduga chap manai center na haiba illagana ahawba pijaba haiba indragana chai pijabagi mawong adumakni PR haibasi lengak amana competent oiraktraba natraga law and order ngakpa ngamlaktaba matamda thamgadaba oi asigumba asi leibana mamangda leiramba nongthombam birengi lengak adu competent oidre haiduna suspended animation thamlakhibani suspended animation da Lainingai manung asida majority oiriba BJP na anauba lengak ama semnaba claim tahougadabani karigumba hairiba matam asida claim tauba ngamdrabadi suspended animation asi makhatana sangdokpa natragana assembly dissolve tauba natana atopa lambi leite seat humpu leiba assembly amada MLA masing yamna leiba party amana makhoigi leader khanba ngamdraga miyam pumnamak PR gi chaitheng nanghanba asidi angakpa fawi handak center na thamjillakliba PR asidi law and order lakshinnaba khakta natana paktaknana combing operation chathaduna khulngakliba ichil inaw sing takthokpagi aronba agenda ama yaubagi mamitai leibaki haujik oiriba fibam asida BJP gi MLA singna makhoigi leader ama puthoktuna leingak semba ngamdriba asi makhoi mashel-gi marakta wakhal punsinba ngamdre haibadu mayek sengna takpani miyamgi wakhalda haujik mipainariba wapham asi territorial integrity kaigadra natraga separate administration pithokigadra haibasini Assamda Bodoland Territorial Council semkibagum Manipur dasu state within state theory apply tawraklabadi territorial integrity thugaibaga chapmanai territorial council haibasidi state assembly gi makhada leiraroi autonomy pithokpaga chapmanai maram aduna center na thangalakliba khongthang asi aikhoi kupsen senaba mathau tai haina mahangna phongdokhe Asigumba PR na lokhalaiba PR lakpadagi lokhalaiba thabak singthi yengurikanda khoigi makhoigi sibu peace and normalcy hanjalhannaba sigi damakta pandam la haiba PR madu chingna ningai oi peace and normalcy ngakta hanjalhallaga loire amagi wasu amta natabada hanagi normalcy du porpadi oisanu ngambasu oisanu adu madu chingnadabati ngamde maramdi karigino hai matamda masigi marumda hidden agenda oina mass combing operation gumba akhoida leiriba akhoi sil nauk sing mariba majati gi damakto khonaduna sahi kaya dagi tawrei mayam je plus out townabagi natraga nep townabagi natraga makhoi se namdana akhoi karumma khara townabagi adugumbagi pot ama leibra habasisu chinnadaba ngamde